ꯇꯥꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ all political party ki mihutсing Delhi-gidamak Imphal thadokre ngasisu lamdam asida Pak Sana ningol chakaubagi thauram pangthoknari Koko migilising makada miyam na khongjang sangsinba leptri amadi kuki in pigilising makada ngasi kuki taba mafam singda khongjang sangsinkre Kurumjari Times of Manipur gi nungthil pau meng tabiri bupunamakpu ARUNBALA taram oksari hauzik fawgi maroiba pausing miyam da sandokna pizari tha asigi kuntrama thoida waroisin purakane haina nungnangba lairiba naga santi gi waroisin purakringai da ngasi nungthil pung ani makhai taba matamda Chief Minister N Birena Luchingba all political party ki mihutсing center gi lusingba sing unana bagidamak Delhi chatkre khongchat aduda sarug yakiba Sivasena Manipur State Unit ki President M Tombina naga santi gi wari asigi waroisin purakpa matamda Bharat laingakna Manipur miyam gi amasung political party sing yauna CSO singi wafam logani haina mamangda pikhiba thajaba adu ngakna chatkadabani haiba wafam yauna pendaba wafam kayamasu phongdokhi अखोई थेंखांग क्या रक्त लोशन लापा अवा पोलून प्रजा ताबसे पोटी लोशन होनरपी पोट अखोई पुनः वेलकम तौे लोनना अखोना सिजगदौरीबसी Manipur People's Party अखोई कांग्रेस की मैम कलर की खेनब लेतब राजनीति खेनब लेतब अखोई मणिपुर मणिपुरी अखोई पुनः अखोई दिल्ली चतना यारगदी मणिपुर CSO पुनः लापियो अखोई पुनः इशू से अखोई थेंगनमिनसी होम मिनिस्टर अमित शाह जी ना अखोई मियाम की CSO की पॉलिटिकल पार्टी मियाम की हाइनिंग महाइनबी तंजा ग्रीन सिग्नल पीरकपसे असी तंजा लौरगा अखोई मियाम सुसबनी Lamdam asigi puwariga sagon aduna laklaba hyangai nini panba ningol chakaubagi thauram ngasi lamdam asida paksana pangthoknari yumnak sagai hongkrabi ningol oibi singna natki oiba fijol se chaduna masa masu single loinana ngamjaba asa thaksing puduna mapam lamdamda laktuna imung manungi mioi singa punna mathel lukoi chamin thakminaba kairo laikai ge homin kaminarakpa yumnak sagai hongkrabi amadi leihoriba mataroi singa unaduna pukmen pawmenaba awa nungai gi wari sanaba amadi mobung mopa oiba singna mase machal singda ngamjaba khudol tamjaba loinana lemhoriba punsi khongsatta chawkhatpa nungai yaifaba oinanaba yaifa thogjal pinabana mapung oiba saktam oikhi ngarang lamdam asida ningol chakaubuge thoram pangsana pangthoknaki adum oinama ngasi manipur laingakna suti lauthokibana lamdam asigi yumthong masing yamna ningol chakaunaki masina maram oiraga Imphal yauna tongan ba tampaki district singi lambi singda ngasi ayuk angan badagi hauna lambi gi chathok sasinda awaba kaya mayoknaki amaromda taruk suba posangmam jila parishad ki manungda laiba ningol amadi yum palabi ise isel sing sakaubugi thorom amang asi khongham awang laikai community hall da pangthokre Taruk Subas Posangmam Jila Parishad ke members Laistram Bobina Mapung Oina Sinduna Pangthokiba Ningol Chakaubugi Thorom Aduda Jila Parishad member Laistram Bobi social activist CIS Nitai Naure Mani SIS Goromani Amadi ward member RK Sadanandasu Sarugyaki Jila Parishad Asigi Manungda Laiba Ise Ishal Kayana Sarugyaki ba Thorom Aduda Jila Parishad member gi Maike digi Angamba Khudol posting Pinake Thorom Adu Pangthokpagi Matangda Taruk Suba Jila Parishad ke member Laistram Bobina haikibada chahi amagi manungda tangna thokpa ningol singbu chak chara ama chaminaba amadi angamba khudol posting piduna punna unabagi khudong chaba fangbase yamna nungai jila parishad asigi manungda laiba ise isel singbu angamba khudol piduna punna sak saminaba awa nungai phongdok minanabani matungda su sidagi hena sauna sinbangamba oijage haiki afaba mangol du pina biduna aigi bung pasing khungangi loinana aigi ise chanung sijaraba ine non singji loina unaba phangi maram aduna ngasi haiba numisi dagi amuka lakadaba mathang chahi phawda aina kauba ngamba haibadu
mayam na manggon pinabiyu aduga mayam busu nada yektaba nunga yafaba aduga chawkhatpa khunayama porakpada adugum laba mangon afabadu pibiba oisunu Manipuri singi manungda su Maitai singi oiba yamna aduguma Prithivida yamna tamjaningai oiraba yamna fajaba sahi gi mayumda lehoriba mabung okpa ahalaman singna makogi mayum palaga sagai golaga satkhrabi aduguma masan masa sing bu chakauba sahigi sugumba sahi khuding ning singnaba yamna emotive oiba yamna nungsiba suguma numit na lakpasida ai Manipur gi miyam singamadi tam da leiriba aduga Manipuri sing mapan da leiriba Bharat ki manungda state kaya da koina tariba loinana Bharat ki mapan da Prithvi ki atai country sing da leiriba Manipuri punamakta ayya phe paujal pizari Hauzik pau ki marthan aten break amatang lojari Ningol Singi Akanaba Kumai Ningol Chako Buna Lakpada, Damabati Emporium na, October Kuntra Fawa Chada Kuntra discount Pizari. Akak Naba Matam Kaktamak Pizaba discount name, Ningol Singi Makal Kayagi Fige, Wankai fee, Rani fee, blouse, tops fee, Fanik Nachingba Makal Suna from Biragani. Ngasi Maglengsen Biraksi, Damabati Emporium, Gari Makalaikai near Pakang Fort. Contact number 7085-186-485 Natraga 7005-946-596. Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. break matungda mayamom khana taram nokchori naga ge waro sinda kuki gilam sokpa yaroi haina more de laiba kuki CSO singna wakat khongset ama satkre indo naga pitsto ki waro sinta asigi october kuntrama thoida purakani haikiba amasung lamdama sida political gi tangdu laita daba ama thokhanbagi matangda kuki infi manipurna kuki taba mafam singda october kuntrada wakat khongset ama chanana ba laukthokiba adugi matung inna ngasi more de laiba tongan ba kuki CSO Hill Travel Council more student organization Cookie Student Organization More Blog More Youth Club Amadi Cookie Women Union and Human Rights More gi apun baluf singna sinduna ngasi wakat khongset ama more manungda chatkre Hill Travel Council office tagi hokiba rally aduna NACN IM solutions should not be affect Kuki inhabited areas of Manipur and no favor to one community at the expense of other communities. We demand earlier solution Kuki political problem, respect Kuki village and ancestral land, create Kuki territorial council haina thaba plaka sing paikibaga loinana chetkiba rally adu moregi tongan ba mafam singda fauduna chetkibaga loinana Hill Travel Council gi office da aroiba panthung oiduna miyam gi mifam amsu pangthoki amadi ADC moregi kuthangda India gi Prime Minister da memorandum amasu pishinki DC office in Huntuka Wahi Swagan Pai Manipur gi chingi lamdam ayambana ngasi wakat mi phamkre maru oina kuki kangluf na taba lamdam singda darna toki panbayabadi wakat mi famasi hojik oriba naga pit stock ki orakliwa fibam asiga mari lainana sinbani hairi ngasi wakat mi famfam kiba mafam sing adudi sapramaina morbung bazar technopol amasung jorsanpurni Dharna Satakiba Aduda, Miyoi Kiana Plakat Kaya Sejinaduna, Indio Naga Pistok Namaram Oiduna Kuki Kanglup Sokpa Yaroi, Naga Autonomous Councils, Makada Kuki Gi Kun Singasida Laiba Yaroina Thaba Plakat Kasu Sijnake.
Hauzik oiriba Naga Santigi wari asigi warusin purakpa matamda Manipurgi apunba saktam amadi punna khunda minuriba kanglupsingi marakta hiram amatada ayat papiba yaroi haibagi kokomina lising makhada lamdam asigi miyamna changchiliba khongjangi marakta hauzik Delhi-da camp tawduna leiba kokomigi thongmi singna Manipur Student Union Delhi Masat ka loinana New Delhi gi Jantar Mantar da khongjang sangsinkre khongjang aduda saruk yakhiba sin na Manipurgi apunbagi saktam hiram amatada Bharat Lengakna hiram amatada kahenba yaroi haibana chingba wafam kayam su phongdoknakhi ngasi Jiribamgi Boro Brekra Sub-Division Manung Channel Laiba Gokhalda Coordinating Committee Jiribam on Manipur Integrity gi Makhada Boro Brekra Sub-Division Development Organization na Sinduna Community Suna Saruk Yaduna NACN IM Amadi Government of India ga Pitstoki Matangda Section Mifom Pangthokre Khongjang aduda Saruk Yakiba P Komla Kanto Singh General Secretary BSDDO na NACN IM Amadi Government of India ga Pistoki warosin asi Manipur da laiba community khudingmakna yaningi adubo warosin purakpa matamda Manipurgi integrity kaiba yaroi amadi karigumba kaiba taragadi makhal makha kyagi khongjang sangsingani haike integrity amasung boundary kaiba taragadi masida khoina tongan ba dharna strike amadi thamoi haksang thadok pa phau khoina thadokani haina haijeri Moirang Them Rajasori Devi President Lamtai Kuno Maira Paibina Nagagi Santigi Wari Warusin Purakpa Matamda Manipurbu Maset Tana Kahanba Yava Wafam Yawa Yaroi India Government na Kangluf Naina Thausin Toba Yaroi Haike Salai Group ki Chairman Naringbam Chamarjit Amadi Yambem Biren Kauba Miyoi Amana Ngarang social media da Manipur asi India gi fiba nungdagi tokhai re haina prasar tokhiba adu ki mathakta ngasi lengak na hairiba miyoi ani asiki mathakta IPC 121 123 505B 124A 120B gi makhada Lampan Police Station da Waging war against the nation amadi sedition na chingba charge ta FIR lokot kre loinana case asi special team crime branch na investigate tawraba tungda numit tare nigi manungda NIA da sinakragani hiram asigamari lainana ngasi chief minister banglo da pangthokiba paugi mifom amada chief minister and birena haikibada satharakliba thong asi unconstitutional oiba maramna lainga sina yamna haksina lawi case asigamari lainaramba amadi mahakna tawramba activities sing pumnamba kupna thigalaga Maduda Mahakamani Lainaramba Miyoi Kudingmak Ain Yoeba Chapchaba Tabak Lokotkani operate Torakliba Asi India gi Wangmada Oibana case asi preliminary Oina crime branch na Tijalabasu finding adu NIA da Makhatana Tijina Naba Sinakragani Haike Khajadaba Mong the Mana Adagi Nganga Iba Ekoi Sam Naharkanda Masi Ekoi Kanogi IPC 121, 121A, 121B means mainly waging war against the state. Adu yamna ikoi da yam serious oina log bahai badare. Adu na masigi magi mathakta ikoi adu gumba mana senar kiba wahai ikoi Manipur tongan na tare laire ikoi adu tore aslam laure da tore toro kiba du madu magi mathakta Zikaiba section zingzi makhada FIR ma Impal West da koi register tore FIR number 223/10/2019 mana atopa country ma leiraga mu operator panina masiki case koi huzik khudaki oina akoi crime branch da special crime branch state ki da shinare aduga maga mari leinaba hujiki emergency ga mari leinaba mana tawramba activities kari no haibu mai koi within weeks the special crime branch na madu identified find out torkanda any involvement leiramba mari leinaramba maga aduma posting atu ain gi matungina sarkar na kari toksige ba phireptuma madu gi finding torkanda pe lok torkani the Marak Sida Kogi High Bacasi Mapandagi operator of Mari Lena, Mari Oibanina Quay Siki Casia Quay Anaida was a crime branch investigation details may am said Loido Matunga. I quay Anaida Hanover Tonganaba a quay home department you have a proposal
hoi leire. If required, we will take the permission from the cabinet. Adu torokan na masih kitang seriously deal tawna na ba ina sigi message si Manipur ki public ta adu ga miyam na pining badagi kasi khudaki oina press message tawjabani. Salai gi founder director amadi chairman Narengbam Samarjit Salai Holdings Private Limited ki policy program ga karigumba hiram amatada mari lainade Salai Holdings ki thabak makhatana dum sathaki kene haina Salai Holdings ki vice chairman singi manungda ama oiriba Elangbam Projendrona Fongdokre ngasi terada leiba Salai Holdings office ta Salai Holdings vice chairman Singh A Debanan Narengbam Biswajit yauna board of directors singna saruk yaduna pangthokiba paumi singi mifam amada Salai Holding Private Limited ki vice chairman oiriba Elangbam Projendrona ngarang amadi ngasigi media amadi social media da thoglakliba statement adu tabada Salai gi board of directors sing angakpa poi Salai gi thabak thoram khudingmakta chairman oiramba Narengbam Samarjit yaudaba kuire mahakna ngarang phongdokkiba wafam asida Salai ga karigumba hiram amatada mari lainade loinana board of directors sitting and non sitting board of directors singna apunbagi waref logduna hairiba mioi asi Salai gi director list gi lokthokpagi waref lore waref asi register of company Silonga mari lainaba department singda khanghankiba leire masiga loinana Salai gi board of directors sing marakta restructure tobusu yanare masida natana anoba unit kaya paikhanabagi thorang kaya su paikhat pause amadi social media da yaurakliba asina Salai Holding da miyamna chingnariba asi singnabiganu Salai Holding gi thabak thorom makhatana dum chathakigani paumi singna hangba tongan ba wahang singi pakumda vice chairman singna phongdorakpada numit kharani gi manungda Salai Holding da leiba financial ga mari lainaba sing asi miyamgi mangda khangananaba honagani Ministry of Corporate Affairs MCA gi portenda Salai Holdings akupa marul sing loina suna yauduna lairibani Narengbam Samarjit na chatkiba khongchat asi mahaki oiba khongchatni masida Salai ga karisu mari lainade haiki khudingma koi loina answer pijagani. We will give you all the answers from all the sections of the society, all the sections of the mari lainaba whoever it may be ekoi lainaba khudingmakta ekoi madugi answer sab chana pijagani. Tawatawa haujikti yamna emotional oiba moment amaka ekoi da leijari masima ekoi da angakpa amani suddenly ekoi da surprisingly ekoi da piba masigumba message ama oibanina ekoi matang asida di comment karigumta ekoi pijaningdri adu thawak tawrong khudingmakti ekoi makha sathajagi kini adum thamjari sini. London dasu business setup tawbagi policy gi makhada arumaina khoi ada thambiramaga international counterpart singa toroga hangbagi kainom da sakibani aduda thoglaiba serol siga akhoi da khangiba idea siga pura tayona ba oibanina akhoina masidi public mayamgi kainosu interest soktana ba khudakta chairmanship tagi mase akhoina lakthoga anouba resolution taraga koigi board ki resolution lawraga who will be the chairman natrag managing director kanana oigani habse koi restructure tarokani ngarang dagi thauko viral sena ngasi se koi khudakta si sem da kaino si thamdaba yadabnina public da koi masi koi message se pijaban hairiba ngasagi hairiba mioi sidang ekoida all of sudden ekoida ngasagi yam thajadana ekoida karigoma ma koida sokama ekoida pirabanina ekoida hairiba mi se ekoigi Salai gi ngasagi kanu sidagi ekoina masima ekoigi lokthok saraga ekoigi tasengna mayamgi seista ekoigi tongan ba koi subsidiary leiriba singsigi ekoigi MD sing tongan hapkadra share kanu da tawdra hairi porsi ekoi matamgi matungina ekoi kanu tawjarakani ekoigi leiriba ngasagi financial parameters yudidi ako Ministry of Affairs ki makhada leibanina adugi porse ekoi parameter mayam sidi GST khangdi amangdi loina mak tawdaba yadabanina madu ekoi ready oiraga loina leijaba pot ngaktani leitabasu yadaba aduna sigidi ekoi na matam la akanda ekoi gi adum madugi kanodagi ekoi dum kanu tawjagani. Andro Police Station gi manung chanba yairipok top singtha amadi ningthongnai anigi tainaba dalaiba kabristan manakta nupa ama siramle siraba mioi adu laurembam Dineshor chahi kungani apokpa El Kalachan kawi mahak yairipok top singtha oinam thong leirektagini hairi hauzik police ki special team amana mishi asi karam nu thokibano haibagi matangda yangsili hairi
Mizoramda Vigilance Awareness Week 2019 ngarang hongdokre Thauramadu Champhai Deputy Commissioner Alexander B. Songthuna Government Champhai College ki Multipurpose Hall da pangthoki awareness program adu senja thumja amasung atopa samaisya kyabu muthanana basinbane haina hairi ngasi yuk phongna khiba pause singda kari kari maru ba pau yor baga habadu mem puna mu mieng taminasi Sangai Express Political Party Singi Mihut Kungi Team Ngasi Delhi Satkadauri Wadi Sanabak Kaurakpa Yari IM Gadi Yanadri NNPZ Gadi Yanakre Loop Mayamna Mafam Kayada Section Kongsat Singh Satkre Poknafam Manipur gi lusingba singna London da Manipur India dagi tokhaire haina lauthokre London dagi lauthorakliba wafam mari leinadaba amadi khalludaba wafam ni leisemba sana jawba NNPZ na matam ama hekta da India government ka agreement sign taunanaba sem sakre NSCN IM na October 18 dagi sonthana matam pinanaba haijakre Furup singi mari tatkidanaba ningol oibi pumnamakna thaudang lobiyu leisemba sana jawba Ngasi mi kunna saba all political party gi delegation ama Delhi da satlagani CSO gi lusingba sing Home Minister ga unabagi hairakpa leire Huen Lanpao India da gi tokhai taraga Manipur State Council semle haina London da lauthokre report Center amadi IM gi wari amukasu leikhai tabangam khidre Pauna kaithel da gari sangan kidabana miyam da sauna khudong sadaba mayok nahankre apunbagi saktam kaihanba yaroi haina tongan ba mafam singda section khongsat sing satkre memorandum pisinkre Naharol gi thaudang ngasi all political party gi delegation Delhi da satlagani CM masamaksu Delhi satkadauri Naga rebel group singna santigi wari asida mai pakpagi lambel uraktrabadi Myanmar da base camp sing linkatningbagi apamba leire Naga peace talki waroi sinda Manipur gi saktam kaibiyaroi haina CM da memorandum bisinkre Sanalaibak Manipur India dagi ning tamle haina N Samarjit na London da lauthokre Sakoba numitta office kagadabani DC Imphal East Kuki Singh na ngasi New Delhi gi Jantar Mantar da mass rally pangthokadauri Eastern Naga National Workers Forum na NSCN Sogatkre Naga issue Waroisin Purakpa ngamkhidre ngasisu wari makha sathadauri IM gi kadar kunganithoi NSCN da sankre Isel Express Mitai Pangal Singh na Manipur gi territorial integrity gi damak thawai fawba kathokani Abdullah Manipur gi saktam kaiba yaroi haiduna Mitai Pangal lising kayana khongjang sangsinkre CM da memorandum pisinkre Ningol sakoba thauram harau tayamna pangthoknakre ngasisu pangthokadauri Sing tamgi ningol sing sakokre Iraibak Naga Santigi Warina Manipur gi apunbagi saktam kaiba yaroi Muslim organization singna khongjang sangsinkre PM Union Home Minister unabagi appointment fangdri Drafting Committee gi memorandum PM office ta pisinkre ngami singi damak laingakna paikhatpa yabat thaurang paikhatkani Loisilakpada maru iba pau amuka hanna pizari All political party gi mihut sing Delhi gi damag Imphal thadokre Ngasisu lamdamasida paksana ningol sako bagi thauram paksana pangthoknari Kokomi gi lising makhada miyamna khongjang sangsin beleptri Amadi kuki in pigilicing makhada ngasi kuki na taba mafam singda khongjang sangsin khre Hojik phawbagi oinadi Manipuri pau matang sida loijare mi eng tabi punamakpu arumlana amuk hanna khurumjari